ꯑꯩ ꯉꯁꯤ ꯍꯥꯏꯗꯤ ꯁꯧꯒ꯭ꯔꯤ ꯊꯣꯡꯕꯒ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨꯒ ꯕꯣꯔꯥꯒ ꯆꯥꯒꯦ ꯇꯧꯖꯔꯤꯕ ꯑꯗꯣ ꯍꯥꯏꯗꯤ ꯃꯌꯥꯝꯅꯁꯨ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯂꯥꯏꯛ ꯑꯦꯟ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯑꯗꯨꯒ ꯍꯥꯏꯗꯤ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠꯁꯨ ꯇꯧꯕꯤꯌꯨ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯑꯅꯧꯕꯅꯤ ꯑꯩꯁꯨ ꯀꯩꯁꯨ ꯌꯥꯝꯅ ꯍꯩꯖꯕ ꯅꯠꯆꯗꯦꯕꯀꯣ ꯍꯩꯕ ꯅꯠꯇꯕꯅꯤꯅ ꯑꯗꯨꯝ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯈꯔ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯁꯨ ꯑꯗꯣ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯒꯦ ꯑꯩ ꯍꯧꯖꯤꯛ ꯈꯔ ꯖꯥꯡꯅ ꯉꯥꯡꯈ꯭ꯔ ꯃꯥꯜꯂꯦ ꯖꯥꯡꯃꯟꯈ꯭ꯔꯦ ꯆꯥꯛꯁꯤꯡꯖꯨ ꯕꯣꯔꯥ ꯍꯥꯎꯋꯦ ꯆꯥꯛꯁꯤꯡꯖꯨ ꯍꯥꯎꯋꯦ ꯍꯟꯗꯛꯀꯤ ꯊꯩꯕꯣꯡ ꯃꯔꯨ ꯑꯍꯥꯟꯕꯅꯤ ꯊꯩꯕꯣꯡ ꯃꯔꯨ ꯍꯟꯗꯛꯀꯤ ꯑꯍꯥꯟꯕ 이거 양이네. ꯑꯩ ꯆꯥꯛꯁꯤꯡꯁꯨ ꯌꯥꯝ ꯄꯥꯝꯃꯦ. ꯌꯦꯟꯁꯥꯡꯗ ꯌꯥꯎꯔꯝꯃꯤꯅꯦ.
Hả? Sau khi đánh giảm nha. Làm phốn làm phải đây. Cái nào? Đừng mà khai. Hỏi. Hỏi nên là có gì mà. Sau khi tôi vẫn hỏi. 내가 진짜 포근해 하요. Anh luộc ra thùng nhé bạn. Hay mà không đi ăn tả để rồi luộc ra thùng nhé đấy. Giờ năm gần nhá. Là phụ thuộc vào khối chúng ta hồi nhé phải xem ra. Khối mà má nói là hồi là gì. Còn thế gì nào? Không sao chứ. Khối là nấu đến ngày đấy nhá. Khổ là khối cái maru yam pan như là khổ là nhá. 콜라가 뇌기 소이라가 신주도 많이 소이라가 좀 자다 파우 탐해봐 빽빽 나와 파우 탐도 거기 그냥 짜니가 못 던다네 신주도 띵토가나 ꯄꯣꯞꯍꯜꯂꯒ ꯑꯗꯨ ꯃꯁꯥꯒꯤ ꯁꯦꯞꯇꯣ ꯑꯗꯨꯝ ꯀꯥꯏꯗꯦꯕ ꯑꯗꯨꯒ ꯑꯗꯨꯝ ꯆꯥ ꯌꯥꯏꯑꯕ ꯑꯗꯣ ꯃꯌꯥꯝꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯌꯨ ꯍꯥꯏꯗꯤ ꯀꯅꯥꯝ ꯇꯧꯗꯕꯅꯦꯕ ꯁꯤꯁꯦ ꯑꯩꯈꯣꯏ ꯈꯨꯟꯁꯤꯗꯗꯤ ꯑꯩꯈꯣꯏ ꯑꯍꯥꯟꯕꯅꯦꯕ ꯁꯤꯁꯦ ꯇꯧꯔꯤꯁꯦ ꯀꯅꯥꯝ ꯇꯧꯗꯦ ꯀꯅꯥꯝ ꯈꯪꯁꯨ ꯈꯪꯗꯦꯕ ꯑꯅꯧꯕꯅ ꯈꯣꯠꯂꯒ ꯆꯥꯕꯁꯦ ꯑꯗꯣ ꯃꯌꯥꯝꯁꯨ ꯑꯝꯇ ꯇꯧꯔꯒ ꯌꯦꯡꯉꯣ ꯌꯥꯝ ꯍꯥꯎꯕꯅꯤ ꯑꯗꯣ ꯍꯥꯏꯗꯤ ꯀꯩꯅꯣ ꯈꯣꯠꯄꯗꯨꯗꯤ ꯀꯩꯁꯨꯝ ꯑꯩꯈꯣꯏꯅ ꯚꯤꯗꯤꯑꯣ ꯀꯩꯀꯥ ꯂꯧꯍꯧꯗ꯭ꯔꯦ ꯑꯩꯈꯣꯏꯁꯨ ꯀꯩꯅꯣ ꯇꯧꯕꯅꯤꯅ ꯈꯪꯗꯕꯅꯤꯅ ꯌꯥꯝ ꯑꯗꯨꯗꯨꯒꯤ ꯑꯩꯈꯣꯏꯁꯨ ꯑꯍꯥꯟꯕ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯇꯧꯖꯔꯤꯅꯦꯕ ꯑꯩꯈꯣꯏ ꯈꯪꯅ ꯇꯧꯔꯤ ꯅꯠꯇꯦꯕ ꯑꯗꯣ ꯍꯥꯎꯕ꯭ꯔꯥ ꯌꯦꯡꯕꯗ ꯍꯥꯎꯕꯗꯨꯒ ꯇꯧꯔꯤꯅꯦꯕ ꯑꯗꯣ ꯃꯌꯥꯝꯁꯨ ꯌꯦꯡꯕꯤꯌꯨ 그래도 지금부터 는 뭐야 지금 내 짜오면 그래 짜오면도 뭐야 짜면 đấy úp khai rồi đây mà sai làm nuôi ꯑꯗꯣ ꯃꯌꯥꯝ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯁꯦ ꯂꯣꯏꯁꯤꯜꯂꯒꯦ ꯑꯗꯣ ꯑꯩꯁꯦ ꯌꯥꯝꯅ ꯍꯩꯇꯦꯕ ꯑꯗꯣ ꯃꯌꯥꯝꯅꯅꯦ ꯀꯃꯦꯟꯗ ꯍꯥꯏꯗꯤ ꯑꯩꯒꯤ ꯑꯁꯣꯏꯕꯗꯣ ꯀꯩꯗ ꯁꯣꯏꯅꯣ ꯈꯣꯠꯂꯤꯅꯣꯗꯣ ꯀꯃꯦꯟꯗ ꯃꯌꯥꯝꯅ ꯍꯥꯏꯕꯤꯔꯝꯃꯨ ꯍꯥꯏꯗꯤ ꯑꯩꯁꯨ ꯍꯩꯇꯕꯅꯤꯅ ꯑꯗꯨꯒꯤ ꯑꯁꯣꯏꯕꯗꯣ ꯎꯔꯒꯅꯦꯕ ꯑꯩꯅ ꯍꯩꯗꯣꯏꯁꯦ ꯅꯠꯇ꯭ꯔꯥ ꯑꯗꯨꯗꯨꯅ ꯃꯌꯥꯝꯅ ꯑꯩꯒꯤ ꯑꯁꯣꯏꯕꯗꯣ ꯑꯗꯨꯝ ꯀꯃꯦꯟꯗ ꯍꯥꯏꯔꯣ ꯁꯨꯃꯥꯏꯅ ꯀꯩꯅꯣ ꯇꯧꯋꯤ ꯑꯩꯁꯨ ꯍꯩꯇꯦ ꯌꯥꯝꯅ ꯑꯗꯣ ꯅꯣꯛꯅꯕꯤꯅꯨ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ ꯁꯤꯒ ꯂꯣꯏꯁꯤꯜꯂꯒꯦ